Mizoram Legislative Assembly ki manakta ngasi ayuk nongalamdai pung 3:30 tabada chauna mai chakpagi thodok thokre. Mai aduna maram oiraga Peace Accord MNF Returnees Association Pamra gi office tumna chakre hairi adubu Zore Unification Organization Zoro gi office ti tangkhairom tamak mai na mai waikhi. Makhata na mai aduna mi yamna chinba Treasury Market tumkhre. Thodok adu hek thokpaga fire service firefighter kaya chensinnarakuna mai kannana bohonaki. Haujik faubagi oina mai adu matau karamna haurakibano haibagi maram chap chana khangba ngamdri masiga loinana mai chakpa aduda thoidokpa misimina thokpagi pau fangba leitri.